Siddharth chauna mayadu krak krak chiktuna thuna khomai aigi khutmakna imabu kaptuna hatkibage achon leplamba khungphamdu mathong khangda khangan hali ta haidabu wadubu taba ngamdre haibagum machin mention jaduna lei Siddharth chauna makholdu hauna makha tarai nomito nongyam kanna chuba hingne ahingduna aigi punchigi mayon amalan hankar adumna thajadaba thawdukse thokani haibade ai mangda phamangludaban thajarudabani aigi marup James khaktana jitki loina bibu aigi man haibase khangbani aiga maga kuina marup oiduna lakle adubu magi asigumba aronba business ama leiramgani haibade ai mangda phamanglude achon tapna hangjarai adudi Minister Jina thawdoksigi mamangdagi sarbu khangnabra khangi jatiga yam naknaba mi amani haiba khangni mana khangba atopa ehenba mana kaisu khangde adugi makhado haibiyo sir achon yam khangningna wadu makha taraknaba Siddharth girigiri taksalakpa man hangai numituna mi yoi khrabaigi mabu ahanba masung aroiba oina uba phangjake itha thajadana nongmai gilan maraktuda James mamai mamitu yesinduna karaidano machat kadauge loisinbadu uraga Siddharth na thuna hangjarai kai chatuino ahing athembasida thabangni yam hatuna khumakpa mawni James kidu Siddharth chathuna adumo hangdu makhatai thabangni haibabudi khangine ado kadaidano karomdano hangine ise James na babagi aron bathabang magi wadu sangthana hairakte khangu thakta patkakpagum tawke Siddharth mamitu ngakni yengjaraga haibadi kayaron ba James makutu asida haibagum makut thilaga taglai Minister Jit kida Minister Jit Siddharth wadu tabaga khangawdana phuk agalai natomtaro kana chatuinu James magi thabaktuda changgadabasing kopna yengsilaga khumai ithanda natradi atai kana suloina biyarui yamluba kesamane aidi Siddharth makhutuna masa mathanta thinjaraga pakhum pambagi meeting ami yengduna lepli James mamaidu onchilaktuna noktuna hairai oh yainangde kuithaba yara phaloshalo khulai chek toro karigino haibade khangba ngamdre adubu saudaba pawama manungda leire khanduna Siddharth karisu haidana mapilosinba hokre are you ready Siddharth haina mangaktu nomi ngasi jitki manakta James na laklibase aronba pawama lawgadabagini mapagi yathangni matam sida James bu mapani yamna thajari anido tomine getugi mapaldagi changba horakle hoisu lak tana khongi adubu nong tabagi makholna aniduna lona changakibadu tade building dugi nakanda yamna haisingna kakhalatuna third floor di yokri anidu mamit tamak yengnaduna tumin na lainai amamba jaga amada masa thupchinduna changase aina ingit ama pinadri faw changba yanadri tanjaduda James do yam haisingna kachin amada changkhiduna maigi soketu satokri ngai haktu da maphamdu pumamamkri imungda langnaramba pumba chap lepnaki James Siddharth makhutuna lao haibagum ingit ama piraaga mangthaduna chatpa hogatkre anidu hongnaduna jitki aronba kaduda changba horai laibak phabani table mathaktuda che chang file na chingba khara chaiduna lairibadu amamba maraktuda uri James tuna changsinkhraga file singdu otpa hokre Siddharth kadugi thong tamna kana changlakpano haina
ꯀꯨꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯖꯤꯠꯇꯨ ꯃꯆꯤꯟ ꯊꯤꯗꯨꯅ ꯁꯥꯎꯅ ꯂꯥꯎꯔꯒ ꯃꯄꯥꯟꯗ ꯆꯠꯂꯤꯕꯗꯨ ꯇꯥꯏ꯫ ꯌꯥꯝ ꯅꯛꯅ ꯇꯥꯔꯦ, ꯏꯅꯛ ꯅꯛꯅ ꯂꯩꯔꯕꯅꯤ꯫ ꯁꯤꯗꯥꯔꯊꯅ ꯖꯦꯝꯁꯇ ꯃꯃꯤꯠꯇꯨ ꯌꯦꯡꯂꯛꯏ꯫ ꯖꯦꯝꯁꯁꯨ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯤꯠꯅ ꯑꯃꯗ ꯌꯦꯡꯖꯔꯕꯁꯨ ꯈꯨꯠꯇꯨꯗꯤ ꯃꯊꯧ ꯇꯧꯕ ꯂꯦꯞꯇꯦ꯫ ꯑꯅꯤꯃꯛ ꯌꯥꯝꯅ ꯆꯦꯜꯂꯤ꯫ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯜꯗ, "ꯑꯝꯇ ꯇꯞꯅ ꯉꯥꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯕꯕꯥ? ꯇꯞꯅ ꯉꯥꯡꯂꯕꯁꯨ ꯑꯗꯨꯝ ꯇꯥꯗꯅ ꯂꯩꯔꯗꯕ ꯋꯥꯅꯤ." ꯖꯤꯠꯇꯨ ꯐꯤꯡꯒꯠꯇꯨꯅ ꯂꯥꯎꯔꯛꯏ꯫ "ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯇꯞꯊꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯤꯕꯣ?" ꯅꯨꯄꯤꯗꯨꯅ, "ꯑꯁ, ꯌꯥꯝ ꯐꯤꯡꯒꯠꯄꯤꯈ꯭ꯔꯦ ꯉꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯅꯛꯅ ꯃꯐꯝꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗꯧꯅꯁꯨ ꯇꯧꯔꯤ꯫ ꯁꯤꯗꯥꯔꯊ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯏꯟ ꯑꯃ ꯇꯧꯔꯛꯏ꯫ ꯈꯪꯍꯧꯗꯦ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯈꯤꯕ꯫ ꯑꯗꯨꯝꯅ ꯏꯋꯥꯡ ꯋꯥꯡꯅ ꯃꯤ ꯑꯅꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯖꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯅꯣꯏ ꯀꯅꯥꯅꯣ? ꯍꯥ? ꯅꯣꯏ ꯀꯅꯥꯅꯣ?" ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯍꯧꯅ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯔꯛꯏ꯫ "ꯅꯣꯏꯒꯤ ꯃꯩꯗꯨ ꯊꯥꯗꯣꯛꯅꯍꯦ, ꯀꯩꯗꯧꯔꯤꯒꯦ?" ꯌꯥꯝ ꯊꯨꯅ ꯂꯥꯎꯈꯤꯕ ꯈꯣꯟꯖꯦꯜ ꯃꯔꯛꯇꯨꯗ ꯖꯦꯝꯁꯀ ꯁꯤꯗꯥꯔꯊꯀꯗꯨ ꯃꯐꯝ ꯈꯔ ꯅꯛꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯃꯩꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯇꯟꯖꯥ ꯈꯪꯅ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯏꯉꯥꯟ ꯉꯥꯟꯅ ꯃꯥꯒꯤ ꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯥꯏꯈꯨꯝ ꯎꯞꯄ ꯅꯨꯄꯥ ꯑꯅꯤꯗꯨ꯫ ꯌꯥꯝꯅ ꯑꯊꯨꯕꯒꯤ ꯃꯇꯝꯗ ꯖꯦꯝꯁ ꯌꯥꯔꯔꯣꯏ ꯈꯟꯅ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯑꯦꯝ ꯇꯧꯈ꯭ꯔꯦ ꯖꯤꯠꯇ꯫ ꯖꯤꯠ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅꯤ꯫ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯏꯊꯛ ꯊꯛꯀꯠꯅ꯫ ꯖꯦꯝꯁ ꯃꯈꯣꯡꯗꯨ ꯇꯞꯅ ꯁꯤꯠꯇꯨꯅ ꯅꯣꯡꯃꯩꯗꯨꯅ ꯐꯝꯃꯣ ꯍꯥꯏꯕꯒꯨꯝ ꯇꯧꯔꯒ ꯊꯣꯡꯂꯣꯝꯗ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯦ ꯖꯦꯝꯁꯀꯤ ꯃꯃꯥꯏ ꯂꯥꯝꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯕꯗ ꯁꯤꯗꯥꯔꯊꯀꯤ ꯅꯣꯡꯃꯩ ꯒꯨꯂꯤ ꯑꯃ ꯄꯥꯏꯊꯣꯔꯛꯈꯤꯕ꯫ ꯈꯪꯍꯧꯗ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯒꯨꯂꯤ ꯑꯗꯨ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯁꯤꯗꯥꯔꯊꯀꯤ ꯃꯃꯥ ꯁꯨꯕꯤꯇꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯣꯛꯈ꯭ꯔꯦ ꯃꯊꯕꯥꯛ ꯆꯞ ꯆꯥꯅ꯫ ꯖꯦꯝꯁ ꯉꯥꯏꯍꯥꯛꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯍꯧꯕ ꯃꯈꯣꯜꯗꯨꯅ꯫ ꯌꯥꯝ ꯊꯨꯅ ꯂꯥꯎꯔꯛꯏ꯫ "ꯚꯥꯏ, ꯆꯦꯜꯂꯣ!" ꯅꯤꯜꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯈꯣꯜ ꯃꯔꯛꯇ ꯑꯅꯤꯗꯨ ꯈꯣꯡꯊꯥꯡ ꯀꯟꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯤꯗꯥꯔꯊꯀꯤ ꯃꯥꯏꯈꯨꯝꯗꯨ ꯃꯐꯝ ꯆꯥꯗꯅ ꯀꯤꯁꯤ ꯃꯆꯦꯠ ꯑꯃ ꯅꯥꯟꯊꯣꯔꯛꯈ꯭ꯔꯦ꯫ ꯖꯤꯠ ꯉꯛꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯁꯤꯗꯥꯔꯊ!" ꯑꯅꯤꯗꯨ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯖꯤꯠꯇꯨ꯫ ꯃꯥꯒꯤ ꯅꯨꯄꯤ ꯁꯣꯛꯂꯤꯕꯗꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯅꯣꯏ ꯀꯅꯥ ꯂꯩꯒꯦ? ꯈꯤꯇꯪ ꯊꯨꯅ ꯇꯥꯟꯅꯧꯅꯦꯍꯦ!" ꯌꯥꯝ ꯊꯨꯅ ꯃꯈꯣꯜꯗꯨ ꯅꯤꯛꯇꯨꯅ ꯂꯥꯎꯔꯛꯄꯅꯤ꯫ "ꯁꯣꯝꯗ ꯀꯅꯥꯅꯣ ꯈꯔ ꯂꯥꯛꯎꯅꯦ!" ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯃꯤꯅꯤꯁꯇꯔꯗꯨꯗꯤ꯫ ꯅꯣꯡꯂꯛꯇꯨꯗ ꯌꯥꯝ ꯍꯩꯁꯤꯡꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯦ ꯑꯅꯤꯗꯨꯗꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯁꯤꯗꯥꯔꯊꯄꯨ ꯖꯤꯠꯅ ꯆꯪꯁꯤꯟꯅꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯔꯥꯜ ꯑꯃ ꯍꯦꯛ ꯊꯦꯡꯅꯕꯗ ꯃꯥꯅ ꯆꯣꯡꯁꯤꯟꯗꯨꯅ ꯖꯦꯜꯗ ꯅꯝꯁꯤꯟꯕꯁꯤꯒꯤ ꯋꯥꯈꯜꯗꯅꯤ ꯈꯜꯂꯤꯕ꯫ ꯇꯁꯦꯡꯅ ꯅꯨꯃꯤꯠꯇꯨꯗ ꯁꯤꯗꯥꯔꯊꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯕ ꯄ꯭ꯔꯨꯐ ꯐꯪꯈꯤꯗꯕꯗꯨꯅ ꯃꯥꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯖꯦꯝꯁꯅ ꯁꯤꯗꯥꯔꯊꯀꯤ ꯃꯊꯛꯇ ꯑꯆꯧꯕ ꯃꯔꯥꯜ ꯑꯃ ꯁꯤꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯁꯤꯗꯥꯔꯊꯇꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯆꯣꯟ ꯁꯤꯗꯥꯔꯊꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯇꯞꯅ ꯍꯥꯏꯖꯔꯛꯏ꯫ "ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯀꯩ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯌꯥꯅꯤ ꯁꯥꯔ?" ꯁꯤꯗꯥꯔꯊ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ, ꯑꯩꯒꯤ ꯑꯆꯧꯕ ꯏꯔꯥꯜ ꯑꯅꯤꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯄꯜꯂꯤꯕꯁꯤ꯫ ꯑꯅꯤꯁꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯂꯥꯟꯁꯤꯅ ꯍꯥꯟꯅ ꯍꯧꯕ ꯌꯥꯔꯕꯅꯤ." ꯑꯆꯣꯟꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ, ꯌꯦꯡꯕ ꯇꯥꯔꯦ ꯃꯥꯅ ꯀꯩ ꯇꯧꯔꯛꯄ." ꯋꯥꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯤꯗꯥꯔꯊꯇꯨ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯆꯣꯟꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯈꯟꯅ ꯉꯛꯆꯥꯟꯅꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ "ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯨꯁꯨ ꯌꯥꯝ ꯐꯖꯈ꯭ꯔꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯈꯨꯕꯥꯛ ꯈꯨꯒꯠꯂꯛꯏ ꯁꯤꯗꯥꯔꯊꯇꯨ꯫ ꯑꯆꯣꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯃꯆꯤꯟꯗꯨ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ, "ꯑꯩꯒꯤꯁꯨ ꯑꯔꯣꯟꯕ ꯃꯤ ꯂꯩꯔꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯖꯦꯅꯤꯠ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡꯗꯣ ꯌꯥꯝ ꯐꯖꯅ ꯁꯤꯜꯍꯟꯈꯤꯕꯅꯦ ꯑꯩꯅ꯫ ꯁꯥꯔꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯨ ꯌꯥꯝ ꯐꯖꯈꯤ ꯅꯨꯃꯤꯠꯇꯨꯗ." ꯁꯤꯗꯥꯔꯊꯇꯨ ꯍꯧꯅ ꯑꯃꯨꯛꯇꯪ ꯅꯣꯛꯊꯣꯔꯛꯏ꯫ "ꯑꯩꯒ ꯅꯪꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯍꯟꯕ ꯌꯥꯗꯦ꯫ ꯎꯔꯕꯁꯨ ꯎꯗꯦ ꯍꯥꯏꯅ ꯂꯩꯗꯨꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯃꯥꯏꯗꯣ꯫ ꯃꯤ ꯎꯁꯤꯠꯇꯅ ꯌꯥꯝ ꯀꯛꯅ ꯇꯧꯕ ꯊꯕꯛ ꯑꯃ ꯌꯥꯎꯔꯤ꯫ ꯑꯔꯣꯏꯕꯗ ꯆꯦꯞꯇꯔ 1." ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯅꯤꯗꯨ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯁꯤꯗꯥꯔꯊꯅ, "ꯅꯪꯒꯤ ꯐ꯭ꯔꯦꯟꯗꯨꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ?" ꯑꯆꯣꯟ ꯁꯤꯗꯥꯔꯊꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ,
Pamel. Pamel haibani sir. Siddharthna. Pamel haiba. Henja, Tenzinggi phone ngai base mathau ama oirakle. Sengna thabakna chinkibagira natraga kari maram laibegino tapna lapthorakpagum tawrakle. Tenzing dadi tawrudre. Boichado oina wari sagi khanna phone du ikai na tawshili. Hello, da boicha. Boicha yam harauna. Henja, kai lege nangbo. Wari amta hangjage na tawbani. Thabak chatabra. Si matamse office matamne. Nang ngasi tawrakpa tan chap chare. Ai ngasi do thabak chati. Kai hangge haino. Hekta hayo koi geno. Henja ikai na haijare. Dadado kari tawba yawge. Ngasi namit masing yam silakle. Pausu phorok daba. Da boicha gadi pulam gani. Yumda kai tawba yawrage hangge tawbani. Boicha wahang dugi sengna pakhum pibam khangde. Wadu lat tawna sem sadu na minam kri. Ai gadi handakse. Thoina pundine. Kaisu thoidokpa maram di leram dobo mande. Thabak chatpadu da sengna sangdabagi orambasu yai. Ai haigise nang nuai daba dawganu. Henja makha taru doba wa amata laitri. Boicha gi pakhumduna phat samjingkri. Henja du asemba minok ama noksinaraga. Da boicha thabak chatadi naraba. Boicha la nade. Yumgi achinba ma leibene. Hanadagi liplawbane ibudi. Henja tapna khumjare. Adudi aisu thamjarage. Hoi. Ado nang kaisu khanganu he. Aina haini hairadi hairadabani. Boicha aroibo oina themjin wahai hairakpani. Tapna phone du kakri. Boicha ningsasor asangba ma hontoklaga tapna sonthangna na haijai. Ai nangonda minam khrenja. Ai kari haina haigani khangdabani. Nangna landaba sengba ma oirade nanggi awabsu isorna khangbi boishana. Henja phone du thamlaga masadu ne amata na lei. Boicha gi paukhumduna mathamai khajikta penjakre. Numit tumaktada Helena thabak amage phone tawsilakpadagi Kaisampa junction rom da punna lai. Nungthilni nungsa su khara sai. Henjana kaisa se haino. Helen noktuna yam luba thabak pudi nati ado ithanjai patan baini. Henja sundoi hoi chasise. Ani do lambi du cross tawgadabagi thorok patan jani. Helene Henja gi makuta khujina siaga. Henja noitin jingna tro. Henja sumamai du nongkhatuni genglakpani. Ore Tenzingga esitaga do magi baitu da kwa kai thelom da chatkibadu. Madu hek ubaga Henja thamoida kainoma phawkhre. Hele Henja gi makutu kolaga maning hallaga jaga amada lepe. Kaino hawjiki nupidu di mana hana koiramba nupidu natro. Henja khumde chatkraba ani du gi lambida wadi ngang di yenglaga lei. Ngai hak sum leirambadagi tapna haire. Chalasira. Hele suyam nungai kidre. Khangauduna Henja gi mamaida tarakliba mamiduna masu thamo yewna nungai taba haidu yawre. Henja nang pa phawna daba kyam kuirage. Adu phawbu sukhumde. Oiraroi khanna tungmang ko ying bahawra I hele do. Anakpada leiba phampham amada pusinduna phamale. Ising ama thuna lawruduna Henja da pe. Henja ising du lawduna yamum ama thakchele. Heli amuksu tapna hangjare. Pau phawna daba kyam kuirage. Henja makoldu olaga tapna haire. Kuire. Ngasi hapta mo pare. Helena aduga ingondaga kemta haidaba. Ikai bagine. Heli sugit phamtaraktuna. Haima adudi ingonda loina haifam thoktro. Yarene siwa se tokse. Kai maram daino sauna balai bro. Henja Heli da munna yeng aga. Laite. Saurasu aina loina themba ngakta natra. Ai maunga kaisu ai kiba laite. Wadu hairaga mapira chen bahuraklei. Heli Henja gi makutu tapna paisin biraga. Napa musa thajaba thamlakanu haibagi mawungda moina hekta barton thajarakpane. Koina dringai nuksina dringai dana aphasa dana wangangba. As ayam sauning magi kanaba pumba loikhraga
ꯍꯧꯖꯤꯛꯇ ꯃꯤ ꯃꯁꯛ ꯈꯪꯂꯛꯇꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯦꯟꯖꯥ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯅꯪꯒꯤ ꯊꯕꯛꯇꯣ ꯍꯌꯦꯡ ꯆꯠꯂꯁꯨ ꯌꯥꯕ꯭ꯔꯥ? ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯦ꯫ ꯍꯦꯂꯤꯁꯨ ꯈꯪꯉꯤ ꯉꯥꯏꯍꯥꯛꯀꯤ ꯍꯦꯟꯖꯥꯒꯤ ꯏꯃꯣꯁꯟꯗꯣ꯫ ꯍꯣꯏ ꯆꯠꯁꯤ, ꯑꯩꯒꯤꯗꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯕ ꯊꯕꯛꯅꯤ꯫ ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯣꯏꯅ ꯐꯖꯅ ꯁꯥꯟꯅꯔꯁꯦ꯫ ꯕꯣꯏꯆꯥ ꯉꯁꯥꯏꯗꯒꯤ ꯇꯦꯟꯖꯤꯡ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯇꯦꯟꯖꯤꯡ ꯍꯣꯏꯒꯤ ꯃꯪꯒꯣꯟꯗꯨꯗ ꯐꯝꯂꯒ ꯇꯦꯝꯕꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗꯤ ꯑꯣꯏꯔꯦ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯕꯣꯏꯆꯥ ꯇꯞꯅ, ꯏꯃꯥ ꯑꯩ ꯁꯨꯝ ꯉꯥꯏꯔꯒꯦ, ꯃꯥ ꯍꯜꯂꯛꯇꯧ ꯃꯇꯝꯗ ꯑꯗꯨꯝ ꯍꯜꯂꯛꯁꯅꯨ, ꯏꯃꯥꯁꯨ ꯊꯕꯛ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯆꯠꯄꯤꯔꯨ ꯌꯥꯅꯤꯌꯦ꯫ ꯇꯦꯝꯕꯤ ꯏꯃꯨꯡꯗ ꯆꯪꯅ ꯍꯣꯏ ꯍꯣꯏ ꯅꯪ ꯂꯩꯍꯧꯔꯣꯀꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯅꯕꯣꯛꯁꯨ ꯂꯩꯕꯅꯤ ꯂꯩꯃꯤꯟꯅꯔꯝꯃꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯦꯝꯕꯤꯗꯨ ꯗꯨꯀꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥ ꯆꯪꯂꯛꯀꯗꯧꯔꯤ꯫ ꯇꯦꯟꯖꯤꯡꯗꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯎꯔꯒ ꯕꯣꯏꯆꯥꯗꯨ ꯃꯥꯡꯒꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯦꯟꯖꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯕꯣꯏꯆꯥꯅ, ꯀꯥꯏ ꯆꯠꯂꯨꯒꯦ ꯉꯁꯤ ꯊꯦꯡꯉꯤꯁꯦ? ꯇꯦꯟꯖꯤꯡ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ, ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯕꯣꯏꯆꯥꯁꯨ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯏꯗꯅꯣ? ꯀꯌꯥꯝ ꯑꯔꯨꯕ ꯊꯕꯛꯅꯣ? ꯇꯦꯟꯖꯤꯡꯅ, ꯂꯨꯕ ꯂꯨꯗꯕ ꯂꯩꯇꯦ, ꯊꯕꯛꯅꯤ ꯁꯤꯁꯨ꯫ ꯕꯣꯏꯆꯥ ꯉꯥꯏꯍꯥꯛ ꯋꯥꯉꯥꯡꯗ ꯇꯦꯟꯖꯤꯡꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯂꯩ꯫ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯚꯥꯏ, ꯅꯪ ꯃꯑꯣꯡꯁꯦ ꯌꯥꯝ ꯂꯥꯟꯕ꯭ꯔꯥ ꯈꯜꯂꯤ꯫ ꯇꯦꯟꯖꯤꯡ ꯉꯛꯅ, ꯀꯩ ꯋꯥꯅꯣ ꯅꯪ ꯍꯥꯏꯁꯦ? ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗꯦ꯫ ꯕꯣꯏꯆꯥꯅ, ꯍꯦꯟꯖꯥꯗꯣ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ, ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯪꯉꯛꯄꯅꯤ꯫ ꯇꯦꯟꯖꯤꯡ ꯅꯣꯛꯑꯒ, ꯐꯖꯅ ꯁꯨꯝ ꯈꯨꯝꯈꯤꯕ ꯅꯠꯇ꯭ꯔꯣ? ꯕꯣꯏꯆꯥꯅ, ꯑꯩ ꯃꯉꯣꯟꯗ ꯃꯤꯅꯝꯕꯗꯤ ꯉꯝꯂꯣꯏ, ꯑꯗꯨꯒ ꯅꯪꯁꯨ ꯋꯥꯈꯜ ꯃꯆꯥ ꯑꯃꯗꯤ ꯈꯜꯍꯟꯅꯤꯡꯉꯤ꯫ ꯇꯦꯟꯖꯤꯡ ꯊꯨꯅ, ꯀꯩꯅꯣ ꯋꯥꯈꯜ ꯃꯆꯥ ꯍꯥꯏꯕꯣ? ꯑꯩ ꯂꯣꯏꯅ ꯈꯜꯂꯤꯅ꯫ ꯕꯣꯏꯆꯥꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈ꯭ꯋꯥꯡ ꯍꯥꯏꯐꯦꯠ ꯃꯦꯠꯂꯒ ꯂꯦꯞꯄꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝ ꯂꯥꯜꯂꯦ꯫ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯊꯤꯜꯂꯒ ꯇꯥꯈꯣ ꯍꯥꯏꯔꯣ? ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕ ꯀꯩꯝꯇ ꯐꯥꯎꯗ꯭ꯔꯣ ꯍꯥꯏꯕꯅꯤ? ꯃꯤꯒꯤ ꯃꯔꯜ ꯁꯣꯛꯂꯨꯔꯒ ꯍꯧꯖꯤꯛꯇ ꯀꯩꯝꯇ ꯈꯪꯗꯕ ꯁꯥꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯂꯤꯗꯣ꯫ ꯇꯦꯟꯖꯤꯡꯁꯨ ꯐꯤꯡꯒꯠꯂꯛꯏ꯫ ꯅꯪꯅ ꯊꯣꯛ ꯀꯩ ꯂꯩꯒꯦ ꯁꯤꯗ? ꯑꯩ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯁꯤꯅꯤ? ꯃꯥꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯦ, ꯁꯤꯗꯩ ꯑꯍꯦꯟꯕ ꯀꯩ ꯇꯧꯈꯣ ꯍꯥꯏꯕꯅꯣ? ꯕꯣꯏꯆꯥ ꯁꯥꯎꯅ, ꯅꯪꯅ ꯑꯦꯁꯤꯗꯥꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯝꯕꯁꯤꯗꯤ ꯑꯩ ꯄꯨꯡꯉꯛꯏꯁꯦ꯫ ꯇꯁꯦꯡꯅ ꯅꯪ ꯃꯗꯨꯗꯤ ꯂꯥꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯈꯜꯂꯒ ꯌꯦꯡꯉꯨ, ꯅꯪꯅ ꯍꯦꯟꯖꯥꯗ ꯇꯧꯔꯤꯁꯦ ꯁꯦꯡꯅ ꯂꯥꯟꯕ ꯍꯥꯏꯕꯨ ꯂꯥꯜꯂꯤ꯫ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩ ꯑꯔꯥꯟꯕ ꯆꯠꯂꯛꯈꯤꯁꯤꯅꯤ? ꯑꯗꯨꯛ ꯊꯨꯅ ꯋꯥꯈꯜ ꯍꯣꯡꯕꯗꯨꯗꯤ ꯅꯪ ꯅꯨꯄꯥ ꯃꯥꯜꯂꯛꯇ꯭ꯔꯦ, ꯅꯁꯥꯒꯤꯗ ꯈꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯇ꯭ꯔꯣ ꯅꯪꯒꯤꯗꯨꯗꯤ? ꯇꯦꯟꯖꯤꯡ ꯁꯥꯎꯅ, ꯑꯁ ꯇꯥꯅꯤꯡꯗꯦꯗ, ꯑꯩ ꯑꯄꯥꯝꯕꯅꯤ ꯀꯩꯅꯣ, ꯃꯔꯝ ꯂꯩꯕꯩꯅꯤ ꯇꯧꯔꯤꯁꯦ꯫ ꯕꯣꯏꯆꯥ ꯁꯥꯎꯅ ꯇꯦꯟꯖꯤꯡꯗ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯄꯤꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯩ ꯉꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯦ꯫ ꯑꯦꯁꯤꯗꯥꯒ ꯅꯪꯒ ꯌꯥꯅꯔꯤ ꯃꯈꯩ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ꯫ ꯑꯗꯨꯒ ꯍꯦꯟꯖꯥꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯃꯠꯇꯅꯁꯨ ꯇꯧꯕꯤꯔꯛꯑꯣꯏ꯫ ꯅꯪꯒꯤ ꯀꯥꯟꯅꯕ ꯈꯔ ꯐꯪꯉꯗꯤ ꯌꯥꯔꯦ ꯈꯟꯕꯅ ꯀꯣꯛꯇꯣ ꯊꯥꯗꯣꯛꯎ꯫ ꯑꯩ ꯉꯁꯤꯗꯒꯤ ꯅꯣꯏꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯇꯕꯁꯨ ꯑꯣꯏꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯕꯣꯏꯆꯥꯗꯨ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯄꯨꯟꯁꯤꯕ ꯆꯥꯛ ꯆꯥꯎ ꯌꯥꯗꯕ ꯃꯈꯩ ꯌꯨꯝꯌꯥꯏꯗꯨꯗ ꯂꯦꯞꯄꯒ ꯁꯨꯝ ꯁꯥꯎꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ, ꯃꯔꯝ ꯃꯣꯛꯄꯤꯅꯤ, ꯃꯄꯥ ꯅꯤꯡꯕꯤꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯦꯅꯦ꯫ ꯃꯥꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯊꯥꯁꯅ ꯄꯥꯈꯠꯆꯅ, ꯀꯩꯗꯧꯔꯒꯦ ꯃꯣꯏꯕꯥ? ꯁꯦ ꯑꯝꯇ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤꯁꯦ꯫ ꯑꯩ ꯖꯥꯇꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯁꯦꯡꯅ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯀꯔꯤꯅꯣ ꯑꯩ ꯈꯪꯅꯤꯡꯉꯤ꯫ ꯊꯥꯁꯅꯥꯅ, ꯅꯆꯥꯅꯨꯄꯤꯅ ꯀꯔꯤ ꯍꯥꯏꯔꯒꯦꯕ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯋꯥꯗꯨ ꯑꯝꯇ ꯃꯃꯨꯠ ꯇꯥꯅ ꯇꯝꯕꯤꯌꯨꯁꯦ꯫ ꯄꯨꯟꯁꯤꯕꯅ, ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯒ ꯈꯪꯅꯕꯒꯤꯅꯤꯗꯅ ꯃꯥꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯕꯁꯦ꯫ ꯑꯩ ꯀꯔꯤꯝꯇ ꯈꯪꯉꯔꯣꯏ ꯁꯤꯅꯤ꯫ ꯃꯄꯨꯟꯁꯤꯗꯣ ꯋꯥꯅ ꯂꯦꯟꯕ ꯄꯥꯝꯂꯝꯂꯤꯕ, ꯀꯩꯁꯨ ꯂꯩꯇꯕ ꯏꯃꯨꯡꯗꯨꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯈ꯭ꯔꯦ꯫ ꯍꯦꯟꯖꯥ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯕꯕꯥ, ꯅꯣꯏꯅ ꯈꯪꯗꯕꯒꯤꯅꯤꯀꯣ, ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯔꯤꯁꯦ ꯅꯣꯏ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯦ꯫ ꯑꯩ ꯕꯕꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯅꯣ꯫ ꯖꯦꯝꯁꯇꯤ ꯁꯥꯅꯤ ꯕꯕꯥ꯫ ꯀꯞꯇꯨꯅ ꯂꯩꯖꯔꯤ ꯃꯥꯒꯤ ꯀꯥꯗ꯫ ꯊꯥꯁꯅ ꯚꯥꯞ ꯇꯥꯔꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝꯁꯨ ꯈꯪꯂꯤ꯫ ꯊꯥꯁꯅ ꯋꯥꯗꯨ ꯁꯝꯗꯥꯏꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧ ꯌꯥꯕ ꯅꯠꯇꯦꯗ꯫ ꯑꯩ ꯍꯥꯏꯒꯦ, ꯃꯃꯥ ꯍꯥꯏꯅ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯆꯦꯟꯕ ꯆꯣꯡꯕꯗꯤ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯇꯞꯅ ꯏꯪꯅ ꯈꯟꯅꯕ ꯌꯥꯔꯦ꯫ ꯕꯕꯥꯅ ꯍꯦꯛꯇ ꯐꯤꯡꯒꯠꯄꯗꯨꯗ
ꯑꯉꯥꯡꯁꯦ ꯄꯥꯈꯠꯂꯅꯤꯕ ꯁꯤꯗ ꯁꯥꯎꯔꯣꯏꯗꯣꯏꯁꯦ ꯀꯅꯥꯅꯣ ꯂꯨꯍꯣꯡꯕ ꯇꯞꯊꯕꯤꯌꯨ ꯍꯥꯏꯔꯦ ꯑꯩꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯔꯤ ꯑꯗꯨꯒ ꯍꯨꯠ ꯑꯣꯟꯊꯣꯔꯛꯄꯗ ꯄꯤꯗꯠ ꯄꯥꯇꯠꯄ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯅꯨꯄꯥꯗꯨꯒ ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯔꯔꯣꯏ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯕꯨ ꯃꯥꯏ ꯈꯨꯍꯟꯅꯕ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯃꯃꯥꯅ ꯃꯆꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯍꯦꯟꯖꯥꯕꯨ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯍꯦꯟꯖꯥ ꯀꯞꯄꯒ ꯏꯃꯥ ꯕꯕꯥꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯕꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯅꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯊꯥꯁꯅ ꯇꯞꯅ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯁꯥꯎꯕꯒꯤ ꯄꯪꯉꯥꯡ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯗꯤ ꯅꯠꯇꯦ ꯅꯪꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯇꯦꯟꯖꯤꯡꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯥꯛꯇꯤ ꯌꯥꯝꯅ ꯈꯦꯠꯅꯩꯗꯅ ꯑꯗꯨꯒꯤ ꯅꯄꯥꯅ ꯁꯥꯎꯕꯅꯦ ꯍꯦꯟꯖꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯀꯞꯇꯨꯅ ꯃꯃꯩ ꯎꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯃꯈꯥꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯩꯒꯤ ꯍꯥꯏꯕꯨ ꯅꯪꯅ ꯐꯅꯕ ꯇꯧꯈ꯭ꯔꯣ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯕ ꯑꯩꯅ ꯍꯥꯏꯕꯒ ꯏꯟꯈ꯭ꯔꯔꯣꯏ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯅꯪꯅ ꯄꯨꯅꯕ ꯁꯤꯜꯂꯨ ꯑꯩ ꯀꯩꯁꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯑꯔꯣꯏ ꯂꯝ ꯌꯥꯝ ꯍꯦꯜꯂꯗꯤ ꯂꯨꯍꯣꯡꯕꯁꯤ ꯊꯨꯖꯟꯕ ꯇꯥꯔꯦꯗꯅ ꯍꯦꯟꯖꯥ ꯃꯈꯥꯗ ꯇꯞꯅ ꯀꯨꯝꯃꯛꯄꯅꯤ ꯂꯣꯟꯅ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ